Kurumzari, Sktv'S News po yengbiri ba pumnamak po luchingbina taram nokchari, ahanbada maroy pa pausing fangbigani. Ngasi Kargil Vijay Diwas palan tawduna lising ama chamapan marifudram mapangi Kargil warda thawai katkiba lanmi singi mafamda governor amadi chief minister na luchingduna ikai kumna vote kray. Haukiba chahi mangaro masida Manipur ki mahaisang singi fibam fagalakli hai na chief minister nam kemchana fongdo kray. Miyam da pau sandong na pijari. Lebaga sige atay mafam da pangthok na bagum state asida sunga si Kargil Vijay Diwas palan tawduna lising amaga chamapan marifudram mapan gi Kargil warda lebaki da magthauna fana thawai katkiba lanmi singi mafam da Governor Ajay Kumar Balama sung chief minister nam kem chana luchingduna ikai kumna vote kray. Konung mamang da laiba Manipur State Film Development Society MSFDS ki hol da pangthok ki bathoramatuda Manipur lenga ki Minister Singh, MLA Singh, Chief Secretary, Security Advisor, Director General of Police, Army, Assam Rifles amadi atay Security Force singi makokthongba official sing, ex-servicemen Veer Naris amasung Army veteran sing su sarugyaki. Tharmadu da wangang na duna Governor Ajay Kumar Balana fongdukibada numida si aykhoy gi thawna farabalan mi sing na lepak asibu yeknaba singdagi ngak thoknaba hotnabada utkiba makhoi gi thawna adu nauhona na ningsing hale. Lising ama chamapan humfumanga, lising amaga chamapan humbudra mathoi gi lan, lising amaga chamapan marifutram mapan gi Kargil lan amasung handang ikoi dana thokiba Operation Sindur da lebak asigi lan mi singna utkiba thawna adu na defense personnel singna lebak asigi punba saktam ngak nanaba chapcha na lepli haibadu utle haike. Makna makatara duna Army, Navy, Air Force, Assam Rifles amasung Central Armed Police Force singda Manipur ki miyoi kya yauduna lepak asibu ngak shenbada kathokpaga loindana chawr bathodang loriba asi singthaningai ni lepak asigi citizen singna amatoina honaduna National Integration, Peace amasung Harmony ngakduna thamnana hona si haike. We must all strive to strengthen our country in all ways by working together to create awareness and foster peace and harmony. We must strive to achieve national integration. That has always been the cornerstone of India's foreign policy. Our strength lies in our unity, which comes from living in a country that celebrates diversity, and that must be our guiding principle in dealing with the matters of national interest. Today, on this proud occasion, let's all renew our pledge of commitment to India and its people. Let's remember these brave sons of ours who attained martyrdom while protecting our country from external aggression. The sacrifices they made will always remind us of our responsibility towards the country. Tharmaduda sarugyakiba Chief Minister Y.K. Mzana mahaki warolda lepak asigi sovereignty ngak na mohonabada Kargil gi lanfamda Indian Army, Navy amasung Air Force na Pakistan da chapchaba paukumpi ke lanmi singna kathokiba sing aduna horakliba mirol kayada thongna haptuna unity, integrity amasung sovereignty ngakpada apunba gi thodang lei haibadu takli haike lebak ningba thaksi khasi amasung lebak ki damak chokthaba naidana thabak tongna basu horakliba naha singna appeal tawki pilot sing sathagiba air strike singna lotuna leramba yeknabagi langmi sing kaidun sinaki amadi sana thangnaba khujugulai pusalakpa yeknaba singi lambi thatuna akan momong dalan daki awa anaba kaya nang labasu koi fighter pilot sing aduna mai parna operation du sathaki masigalana Indian Navy na operation talwar ki khutang da malem gi matik leraba lebak sigi mamangda akan masafu matangki Pakistan ni maruiba hi thapam sing tingjinduna amadi makoi ki samudra gi lambel kakthap parasing bakaya sathabadagi Pakistan gi lanmi sing matik mai samki loinana samudra gi lambel thingbagi lalong aduda marwena thagang lokhiba Bharat ki Army, Navy amadi Air Force ki apun pangal adu malemda masak tang road ki Bharat ki Defense Force lay lanmi sing lewa ki ru tantamda chokthaba leitana lanthing aduna
amadi magi heisingbana Bharat ki territorial integrity asibu ngakna ngasi babu thamlagi Ngaki school singa si fibam fagalakli haina Chief Minister Nam Kim Chana Fongdokhrei ngasi singzamai AC gi manung chana leiwa Hairangoi Thong High School gi nauna sava library building sangabagi thoramda wafam asi mahakna Fongdokhibani Department of Education is ki Director NG Bogendra School Development Committee amadi school asigi principal amasung oja sing yauna pangthokpa thoramadуда Chief Minister Y Kim Chan hai lengaki leriva school singi fibam fagalakliba si Manipur gi chawka thorangi lamda achauba mai pakpa amadi afaba khudam amani Chingamaka High School asi mahakna hanbe MLA orekpa matamda mahiroi kun fana leramde haujikti mahiroi chani gi mathakta leire metric exam dasu later mark fangduna first division the pass of mahiroi sing school asidi gi puthokpa ngamlei amaromda Hairangoi Thong High School Asisu School Committee Lekai Miam Oza Singi Matenga Loinana Lengaki Policy Program ki Makada Puna Tabak Tongmina Badaging Asidi Mahiroi Chama Subangamle Lengaki Riva School Sing Infrastructure Fana Tamdana Buhonagani Masina Mamam Poiva Singna Angang Sing Lengaki School Singda Mahi Tamhaning Bagi Inot Ama Pibangam Gatoribuni Haina Mark na Fongdoki Tungda Chingamaka High School gi Samgat Sagaliba Fibam Sing Chief Minister Y Kim Chana Hakthingna Yang Sinki Sada chama yankai usure isi osi sarkar ki policy duga ozama yang bi madi legai koi committee duga adu apun madu coordination ya aduna aina thamjang isi osi wall siba ya mau da re koi boge ni bani phamin raga wall sitri hana ta khajan se na oi awat pangakni isam samna school ki infrastructure do kira nalap lekragadi Karena ibungi agang itu taning dulu, ada objektif. Adanya, tapi ini sih Manipur apa lagi yang ada mana? Sejak itu sih yang ada mana? Kau tak pada walau binu, aduga saya ahal mansing sedapa ni tamu tapi ko. Oh, yang tu ada unawa pangkena walau betul orang di saya yang na nungai apa macam semua sarkar nanti bina. All Manipur United Clubs Organization amuko na lisang sit na pangthok lagalakpa Manipur Integrity Day kunngamapan subaning sing thoram mathang thagas kitang marida pangthok lagani hari hiramasi gi matang da amuko gi Publicity Secretary na thokpa cherol man hai Manipur Integrity Day gi thoramasi Juribam Bisnupur Kakching Thawal Imphal samadi Imphal West District mafam sing da pangthok pagaloina ramapum oiba thoramna amuko gi public hall da pangthokani Kumjali singa mga chamapan marifutara tarete India lenga ki policy mana Manipur gi apun basakta mamadi ngam kai thugaina na ba pirakpa kan ba safu atu ki mayokta Kanglup Purup Singi oiba ihauna safu atu puthengna ke India lenga ki policy adu makha chathaba yaroi haiduna mioi lak kayana kumjali singa mga chamapan marifutara taret ki August ki tang mari da khongchit ama chatuna kholau ke lauke matamadu da laikhiba Manipur gi apun basakta mamadi lamgi ngamkhaida singnarakhiba India lenga ki policy edudagi ngasi India gi aronba policy magi makhada chatharakliba ethnic popularization gi thong asina hena tamthiba saklonama lorakli machoi khaidoktuna lamdam asigi miam sonta halaga Manipur muthan anabagi policy thengna ba haibasi Manipur Integrity Day bu Ningsing minaduna apun magi pangal sagat pamathautai maramaduna August ki tang mari Manipur Integrity Day lisingani kunga taru ki thoramasida kunda minari wa kanglo furup pumna maki miyoi singna saruk yamina si haina cherol asina apil tarakli NET exam ki paper leak oi baga mari leina Union Education Minister from thadokraba matung AICC gi meeting makhada leifaksin matunga Congress Party na pangthokiba Victory March kakching da sungarang numidang pangthokrei District Congress Committee Kakching na silaga Kakching Kaithel Leiba Party Asigi Office ta pangthokiba thoram adu kumari leinana MPCC ki General Secretary Ketrimeyum Kennedy na hai Union Education Minister na resign tawkiba simak na hasingya chobu mai pak mamane pangthokliba thoram ase democratic oiba khongjang mai pak padu miyam dot pani power amatana miyam madi na hasingi kholau namthabangam loi haibadu handaki khongjang aduna mayek sengna takle haina makna fongdoki Amaromda ngarangi thoramadu sarug yakiba Kakching AC ki hanagi MLA Yengkhom Sur Chandrana fongdokibada BJP gi matamda exam gi question paper leak asi chamaga yangkhaini thoirak oikhrei thawong asi BJP na question paper lalonba ki fibam da lakle asigumba tanja asida miyam gi apunba pangalna Union Education Minister Dharmendra Pradhan resign tahon kiba madi makok thongba official khargi fam lauthokkiba simak miyam gi achoba mai pakpa mani haina makna fongdoki
ꯆꯪꯂꯛꯄ ꯔꯥꯍꯨꯜ ꯒꯥꯟꯙꯤꯖꯤ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯄꯨꯂꯤꯁꯅ ꯗꯤꯇꯦꯟ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯉꯁꯤ ꯐꯜ ꯐꯪꯕꯒꯤ ꯉꯁꯤ BJPꯗ ꯔꯤꯖꯥꯏꯟ ꯇꯧꯕ ꯍꯥꯏꯁꯦ BJPꯗ ꯂꯩꯇꯦ ꯍꯥꯏꯔꯝꯕꯗो ꯉꯁꯤꯗꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯑꯗꯨꯒ ꯉꯁꯤ ꯁꯛꯁꯦꯁ ꯑꯣꯐ ꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯣꯇꯦꯁ ꯁꯛꯁꯦꯁ ꯑꯣꯐ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯗ victory of democracy ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯖꯔꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ धर्मेंद्र प्रधान रिजाइन तौबद नतेको इज अ वेरी स्ट्रॉन्ग मैन ऑफ द RSS अदु मा मथंद रिजाइन तौबद नते मसी सेक्रेटरी डायरेक्टर करके लोइन मसी मसी सेक तौब मफम लोइन लोथोखरे दुना मसी कोई राहुल को सपोर्ट तौए दु कोइना मयाम प्रजा न छात्र यूथ न तौबदो अपन सपोर्ट तौवा प्रजा की पावर ना अल्टीमेटली माई पाए बिदुगी कोई अचौब खुजमने दुना कोई पुनमक थागचरी धर्मेंद्र प्रधान को ही उखाड़ फेंका है, लेकिन नरेंद्र मोदी, अमित शाह और जो भी तानाशाही जो डिक्टेटरशिप की सोच रखने वाले हैं उन लोगों के भी इंडिया का यूथ और आवाम लोगों ने उखाड़ के फेंकने वाला है। ये समझ लीजिए पहला जीत है, अभी बहुत कुछ करना बाकी है। इंडिया से तब तक बीजेपी उखाड़ के नहीं फेंकेगा। ये सब पेपर लीक ही नहीं है, जो हम लोगों को तकलीफ ही दे रहे हैं वो सब उखाड़ के फेंकेंगे। इंडिया के एजुकेशन मिनिस्टर ने रिजाइन तो खिपना मरम मोरका कोई से फैक्टरी माई पाक की थोरम मोइना पांगथोक करे असिगुम भाग थोरम मसिदा मसिदि कोई कुटुंब छात्र सिना हुरिबा राहुल गांधी हुरिबा इंडियन नेशनल कांग्रेस ना मणिपुर प्रदेश कांग्रेस कमिटी ना कक्सिंग डिस्ट्रिक्ट कांग्रेस कमिटी ना अकोई खुदिमक से राहुल गांधी तो सपोर्ट तौबगी माई पाक की खोंजंग से हराव नुंगाइब फोंदोकसे मसदा लेंबिरागा सरुक याबीरबगी दमकता डिस्ट्रिक्ट कांग्रेस कमिटी की प्रेसिडेंट मोइना पुनमको आइना रोय बोइना थागचरी वांगखेम ममांग लेकाइदगी ngankham thambaugi mihata Manipur police na miyoi ma farbaso thaudok asida mapum oiba chenariba miyoi ngasi fawba phaba ngamdaba sina miyat aduda angam mathaugi khut yaurabra haipigi chingnaba leire haina kairau block congress committee gi maikedi phongdorakle ngasi kairau makting litan makhongda pangthokpa paugi mifum mamada committee asigi advisor MI Khan hai thasigi tangkun gi ayuk angan mata kairau wangkhem mamang lekai da leiba ngangkham thambaubo nongmaina kaptuna mihat hatlaba matung ma ki loina vina thangna yanduna asok apan nanghanbigi thodok ta chenaba miyoi ma police na faba leikre adubu mihat aduda mapum oina chenariba miyoi adudi ngasi fawba faba ngamdana leiri masina thodok aduda angam mathau singi khut yaurabra haibasi chingnada bangamde maram aduna thambaugi mihata chenariba miyoi sing athubuda phaduna maralgi matungina cherak pigadabane loinana thodok aduda leikidraba miyoi sigi mung manungda lengak da ex gracia kara piraga yagani habigi wakalon thadokpiu mihata aduda chenariba miyoi sing athubuda faduna cherak pidriba fawba misi asiga mari leinana semkiba JC na lawrakpa khongjang singda kairau block congress committee na su angam mateng pangani haina MI Khan na makhatana phongdoki Manipur imagi damak khoi lamdam asigi damak tangdu leitana leinabagi damakta ekhoi santi puruksi hairadi manaba miyeng yengbatai sangga bangga leitaba lai chuthaba natrang upai leitaba miyoi dana justice phangandaba ina kaira khunba phamnaibagi imungda oiramagadi ngasi wangke mathoi se ngahana mi phaba yaramabani masi phaba ngamde masi athubada phabi naba ekhoi kaira block congress committee gi maikei dagi ekhoi appeal tawjari amasung aroibada makoina nampu apu tawdana karigumba mata bargaining tawra abadi misi sing matang da semba JC na lokalakpa thabuk khudingmakta kaira block congress committee na su mateng pangani amasung imung manunggi awabara koi saruk yajari tung koi na su saruk yakhini aduga imung manungna pama mong dai koi justice phangdri phawba any forum na tatna koi complaint tongani haibase ngasi koi na phamjariba press meet ase Khangabo AC ki manung chan laiba lokhong pat ki khong asi funjin bana maram oiraga khangabo amadi sanga yumphom gi longmi singna thengnari ba wa ba singkok na ba Dr. Roman Kumar Kunrakpam gi teamna excavators jenaduna khong asi sengba hokre khong sengba gi thabak thoram singadu Universal Farmers Organization khangabo amadi longmi singa loinana chatuna Dr. Roman Kumar na yengsin khong sida duga mari leindana social activist Dr. Roman Kumar na hai arong turel gi maril asi fumjin laga leirambadagi longmi singna fau hunjin khraba Fausing mang lagadra khanduna leirambadagi lokhong pat ki khong asi sengdokpani masina khong asida ising chenduna longmi singna thingnaram bawa bakhara makhaidi koklagani asigumba longmi miyam gi yaifa thorang sing leptana pangthokigani haina mahakna phongdokhi
पुन्ना कोई लो परी लिसिंग अनि मुकनी कोई सिंग थुमजलगा हजिकसे मयाम जे लौजी हुल्लुरगा मुक लोइजे लोइ सिरद्रा अदगी कोई हुल्लुरिबगी अवाबदु मांगद्राना पखना सुम लेरमने दबो खतंग सिदा मरमजी थिरुबगांदा खोंगसिदा कोई कबो नापी मयाम कंग मयाम जिंग लोइ खुंजलगी सिंग चेनब ngамदबो ओइबा सगो मरम ओइ लेरमे अदुना कोइना प्रॉब्लम सॉल्व तोबे याबोय तारदि कोइना पांगम ngamba पंतिंग ओइ तारदि ना सुम खनरगा कोइ ngasi je JCB माइनो पुजरागा कोइ सेंगवाय पे हौरगा येंगबने अदो इसी खतंग सेंगो हरबदे इसिंग सी याम कन्न चेले है तारे सिगे चेलेबा इसिंग खुसेन से चेलगदी कोई इसिंग से याम थुना ngамगदि ngasi नुमिदांग द फावो इसिंग सी याम नमेंग तानि हाबदु अदुगी थाजबदु थमजरी हाइरबो लको लको मरी इसी इसिंग हजि थुमगा नागेता लंगगा लैदिसि तुरेन सी इसिंग चिंग थोपो ngамदबदगी हापुना थालगा पुन्ना थागतना लैबदगी चिंग थोपो ngамदबदगी अखोगी नाउ रोमेना मसीगी थबक्सी इनाउ रोमेना हजि JCB पुथरक्तना असमाने सेंगदोक्तिजना इसिंग सेलमदब इसिंग सेलहनबिबसी हाइनगाय लेतना कोई लंगमी प्रजागी साइतगी हन थागसरी अमदी इनाउ रोमेना तौरु थबक खुनुमक्ता माइ पाको ओइसनु हाइबो वाहायसी लंगमी साइतगी कोइना थमदे पाउगी मरक्तना तेन ब्रेक मतंग लोमिनसी बाइकोताना पीरी मरु चिकपतिन सिंगदगी ngathokpata natana atopa kanaba sing खुदमोइना पांबी सिंगबु मरा हेना सथानबा अमसुंग फौ पांबी सिंगबु मसा हेना पोखनदुना फौथोक असुकी मतिक लहले मतम सांगना तीन ताहंदे हंजन हंजन हिदाक सजनबगी मथौ ताहंदे बायर्स के बाइकोता लौ बलोमी सिंगदा थाजबग लोइनना हेना साउखत हल्ले अमसुंग लोमी सिंगदा अकीब अमत लहंदे बायर काउंसिल एक्टिविटी फौथाब सिंखकी ngathongnaba semani amasung hidak asina napi makal खुदिमक मांगहनबा ngame सुमना तंगे फौहनख्रब नत्रगा लिंख्रब मतुंग नुमित निपानी दगिना 12 फौबगी मनुंगदा सिजनबिगदबने ख्वाइदगी साथीबा नापी मखल खुदिमक पुसु मांगहनबा ngame मरम असina खुलेंग नेपिगी चादिंग हंथहले लोइनना अदोंगी सेंथोक हेनगत हल्ले लोमी सिंगी दमक्तदी बायर्स काउंसिल एक्टिवना ख्वाइदगी फरब पांबाइदि SKTV na local operator singidamak nungairaba pau puduna laksari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijarei local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsi yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbirakuna khangbiba yagani Break matung da mayam butaram nokchari makhatama pau pisari Northeast region da hanboina Kurai ahung pungleirak talaiva Eastern Eye Foundation Research Center da myopia clinic amangasi haunabi matung ina hangdokre Thormadu Eastern Eye Foundation and Research Center gi chairman kam managing director Dr. Ronel Soibam Oriental College ki principal Oiramba Yumlem Sumati Lies Myocare Management gi head of India Rupam Sinha na chingba myokya susarugya ki Thormadu kumari leina Dr. Ronel Soibam nai nauna install tawraba eye machine sina minus ki lens da anok upliba angang sing makoi ki lens ki power si kadai fawwa hengalakpa yabagi haiba si khangmangam lagani angang sing mit sok pa si ayamara minus oidi chai nori bangang sing da mobile phone pa hen bamadi yumdagi mapan thokhan dabana lapna leiba posak mayek sing uba ngamdabana myopia gi laina asi nahalakpani laina makalasi hena laiba mong da ngasi install toriba machine asina ngakthok ngamali haina magna phongdoki social media kari gradagi mat follow pajina maram muraga mobile sinna chiam hingale bauje adu maram muraga mobile sinna akoi even akoi parents kamu da ju mai toge da thabak je pom na ba na ngang sing da mobile pisal laga dum sana ba khona ba yam leina adu maram muraga myopia je kari nati ko eye ball ji stress to minus power hingala pun ada minus ya to pa myopia je da ju to pa kano le masigi instrument na khangwa ngam du ji kai myopia ji ngasagi eyeball gi leng ji hingduraga oiribra natragana mamangi cornea na part amaga leidi asigi oidoira natragana lens na leidi adugi part oidoira na ngasai koina prevent tobo ngam mi je chidi axial length everything as eyeball gi leng sangdur pa kamu je sidaga na koina ngasagi atropine na ma low dose atropine na leidi masi piraga angang tumon da hapaga piraga masi sangdo ko je handan mangam
Tronglaubi Terakong Sangbi Gram Panchayat ki Manung Chanba Tronglaubi Awang Chingdam Balera ki Nauna Semjin Sajilaki Community Hall ngasi Moirang AC MLA Thongam Santina Mike Bangdokuna Mike Adongi Miamda Kusina Kray MLA Local Area Development Fund gi Makada Semgat Sagalaki Community Hall Miamda Kusina Bagi Thormaduda Chief Advisor Y Modu Hani Jila Parishad Mutum Bir Chandra di Panchayat Asigi Administrative Committee Chairperson amasung member kaya Sarugyaki Thormaduda MLA Santina Fongdokibada Tronglaubi Kungang Asigi Oina Tubade Singi Pipe Tingduna Miamda Taknana Bafaba Makal gi ising pinana bohot naragani lengak na paikat kadoriba thorang asida miyam na so angam mamateng pangbiu haina mak na apil tawki ai promo gi aroina sinda baleki se kanai do sigi lunga kato mo ko soil amdani ma es pani ko ai ta sana Hyderabad Nanti kayak kau percaya, ada kita, mereka punya sesuatu yang kita kota, itu dulu tu, tapi singgo, orang tu tu orang orang apa yang penting dia, mudah, orang tu Ningoloivi singna to pimnak sagai da hong thungai matam na punmagi saktam masagatuna harau tayam na pullaga lakhiba Ningol Pali hingat hanana magi pandam da Imphal District Basikong na thoram mama pangthokre Basikong Dramatic Association asilaga Basikong na leiba Sri Sri Radha Krishna Jayanti manab da pangthokiba thoram aduga mari leinana Association asigi Director Mutum Ibochobuna hai Ningol Pali haiba selam namasigi Ningoloivi singya choba thoram mamani ngalingai matam dagi hona lekai khuding na leiba Ningol Sing punsilaga sakhang maikhang na bamadi Amatoibagi wakalonda pangthok naramba Ningol Pali ngasidi mami samkhrei masina maram oiraga horakliba mirolna thormasi khangdabagi mami chauna tarakli Ningol Pali gi nungda cheliba ichel adubo hogalakliba mirolda khanghananabagi pandamda amadi Ningol oibi sing punsinnabagi fida ama semgatnanaba thormasi pangthokpani haina makna fongdoki Thoramatuda Sangit Natak Academy Awardee Ningombam Iravot amasung Mayra Club Basikong gi President Ningombam Ibopisak na mitonglan singona sarugyaki tungda Ningoloibi sing yauna chaklen amasu chaminaki Theater tawena sum leithopo yadeba adi nungai re theater gi community na nungai bi khoi changchal yauksal laga khoi yauksan bata masina kari pare nungsi ba chana ba hen nungai yai phaba khoi society ma nungsi chana society por kaneba adi gi amana sababna haibada revival of Ningol Pali pangthoi si kari manam gi naida akhoi na sum khanjabda Ningol Pali na thaini ahalam na thambiram se hoi kang ga de mari lenam ba yai adubo Ningol haiba sing sigi toan ba platform ma khak sembiram ran khale manam di Ningol haiba mi sing si Ningol lai si mai ma kai thadokna nuksira mama pa thadokna mari mata amagi ma khoi mata amagi mama na bi thadokna lekai wan lekai lan longi dori aduna moiji lekai phang na mai gai phang sat khidring da apun bagi platform ma thameraga nungsina chanana harauna sak saram ding samina na bagi adugumba platform ma thambirambara haina khanjabdagi hoi ngasi Ningol Pali se yokhat na bai di amoga na kitang masa te khan na bagi pandamda ngasi gi revival of Ningol Pali abse pangthok sabani Matadron 2.0 haina mingthon bas chat level mathematics competition ama khangabok development and student union KDASU na silagang asi tongan ba exam center ohumda tangkak ani thong na pangthokrai Thobal district yoina Waikomani Girls College Kakching yoina Martin Grammar English School amadi Imphal yoina TZ Higher Secondary School lapuna mahiroi lising ani henbana saruk yaraga pangthokiba competition adugi ayukta class 2 3 4 6 ki mahiroi singa saruk yaki amaromda nungthul gi matamna class 5 7 8 9 gi mahiroi singa saruk yatana pangthokli competition asida class khudima kyoina question set ani thokna khaidokuna athoi hen changdam nahali competition asi hek loibaga answer ki sing get ki notice board ta thetuna thamki competition asi ki result na KDSU ge Facebook page ki khuthangda khangalakani hairi ing tapamadi chawkhat palamdam ma oihana bohot na pada pikliwa ngang singi grassroots ki thak tagi yengsin ma mathau tai haina railway gi superintendent of police thoksom Krishna Tombi na phongdorakli wafama singasi mani babu charitable trust na sinduna takel khongbal maning lekai da leiba makoi pak ta pangthokpa uchara thaba ki thoramambada mahakna phongdokibani
Thoram aduda Thoksom Krishna Tombina hai aikoina thariba u charasing asi ningthina senaduna mapum phaba upal amamam oinana bohonarabadi mausagi khal kaitharakli basidagi kharam makai kan mangamgani maram aduna thariba u charasing asi aikoi gi icha magni khallaga ngak senminasi masina lamdam asi kaknatana malem gi oinasu afaba khongthang ama oibangamgani amarom dangang singbu piklingai diki hauna makoi gi awara passing ing sinduna ningthina ngakpi senbirabadi lamdam asi chawkat pamadi tangdu leitaba ma oihanbada achobu mating oigani haina mak na phongduki इसागुमने खलग तौरदी ngasi akoi kaithariba ngasi mayamse loina phagane khali aduna u pambi khudimak aigi mangda leiba icha singse moisi mangne khalaga leibiriba akoi mayam tiliba club amadi imai ben mayam youth sing puna mangna akoi se icha mangne khalaga seba tausi section lawsi aduna ngasi di manipur da nate pithibida afaba lambi khongthang ama oirakani haibase aina thamjari aduga imagine imai ben puna mangnasu ko sem angang pisak pikati grassroots tegi sema kanda da aikoi ki manipur ji hena phabu oigani Ngasi Lion Club of Kanchipur na sindra Lionistic Year lisingani kungateret ki hautok poina tawbungko awang lekai da u thaba ki thoram amada u chara chama gi mathaka thakhrei thoram adu da maf madu gi lekai amadi club ki miyam na sarugya duna mausa gi khalbu kanana bamadi asangmana thalaba tunglam charama oihongna na wakalon da pangthoki ngasi thakiba u chara singa do forest department gi DFO Imphal Central Division apira club amatung Lion Club of Kanchipur gi president Lion ke Santa Viren gi yumda club asigi Lionistic Year 2026-27 gi ahanba regular mifam pangthoklaga u chara sing thaba ki thoram adu pangthoki bani hari thoram adu mari leina Lion ke Santa Viren ngasi u chara thaba ki thabak mai pangna pangthoki basida nungai ba mati thagat pa phongdokladana ngasi gi mifam aduna club asigi Nova Lionistic Year gi calendar service amadi paikhat kada thabak sing khanake ngasi gi thariba u chara chama hen basi club asina khunai amadi kathokpa amaga pangthokpani lakadaba chahidasu Lion na tawkigani hainasu phongduke Hauze muk sanabagi pau phangbigani Kargil gi lanfamda thawai thakraba thoba singi mafamdai kai kumna putuna Sports Authority of India Sports Training Center STC Kumalampak Imphal ngasi Sundays on cycle ki thoram pangthokrai Kargil Vijay Diwas ki mari leinana Indian Armed Forces haiba teamda Fit India Movement gi sarukam oina pangthokiba Sundays on cycle ki thoramadu STC Kumalampak ki office mamangdagi Assam Rifles ki kungataruk suba sector ki commandant Muhammad Akbar na lamthaki Manipur ki tongan ba mafamdagi lakpa nupa amadi nupi cyclist sama henbana sarugya kiba thoramadu ko mari leinana commandant Muhammad Akbar na hai miyoibana self na yamna pairabasu haksang fana leitrabadi kari sukanade maramaduna numit kudingi sungsoi shoidana haksang sajal tawduna madi cycle tawduna haksang fana leinana bohnagadabani Kargil Vijay Diwas soranga mari leinana Sundays on cycle ki thoramda Assam Rifles ki kunga taruk suba sector ki personal singna sarukyaba phangwase nungai ba fawi haina makna phongduke Amorom dangasi cycle rally adu Kumalampak ki hauraga kanglapat paring da laklaga sanjen thong lalaba matong hafta kangjewung tamna laklaga mafum adu dagi Kumalampak tamna mo laktuna lantung pham oiki Central Industrial Security Force CISF na sinduna thasi kulumdoi digi hauduna Hyderabad da chathariba Tramathoi Shuba All India Police Judo Cluster Championship lisingani kungataro Manipur gi N Rosibi namadi ai sunibalani na gold medal amamam phangwangam kre Punda medal tara phangwangam kre All India Police Sports Control Board ki meeting makhada pangthokliba championship asida Manipur gi mot senduna sarugyariba judo ki huidrom sunibalana kg humbutra nipan gi kanglupta gold medal ama Moirangtem inautona kg marfum mathoida bronze medal ama lawangam ke usugi sanda event da Manipur gi N Rosibi na kg humfugi kanglupta gold medal ama phangwangam ke usugi taulu changkwan amadi dausu event ti magazine na bronze medal ani phangwangam ke taulu event ki Taijijan da CS Herozina bronze medal lama taulugi Nankwan Nangun amadi Nandao eventa and Watama Maitay na silver medal ani amasong bronze medal lama fangbagaloy na El Samantana taulugi Nandao eventa bronze medal lama fangtuna Manipur na apunba medal tara fangbagam ke
Haujam State asida ngasi oikiba ai ngasagi paw mu pizari. ICA Regional Center Lamphel Fata ki phangba report ki matung ina ngasi state asida khwaidi ki sabe ki chang Celsius degree 38.6 sino oike duga khwaidi hingba ki chang na Celsius degree 19.6 sino ni nungsita yawbe sing manal ki chang na yugda chada marifutra duga nungthildana chada humpu manga oike aroibada maroiba paw sing amukana pizari. Ngasi Kargil Vijay Diwas palan tauduna lising mapan marifutra mapan gi Kargil ward thawai katkiba lanmi singi mafam da governor amadi chief minister na luchingduna ikai kumna bot krei. Haukiba chahi manga roma sida Manipur lengaki mahisang singi fibam fagalakli haina chief minister nam kiem chana fungdo krei. Matanga sa bulletin solution jari Manipur miyam gi punsida khwaidi ke namar oiba state asigi lepaka asigi madi malimgi pausing gidamak SKTV news po biding ta don lebiyo kuram jari.